ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯉꯥꯜꯅꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯕꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯕꯣꯕꯣꯒꯤ ꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯕ, ꯈꯖꯤꯛꯇꯪ ꯁꯣꯏꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯄꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯊꯝꯕꯥꯜꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯕꯤ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯌꯦꯡꯁꯤꯟꯒꯦ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯈꯣꯡ ꯊꯥꯡꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯣꯕꯤꯒꯤ ꯃꯃꯥ ꯑꯋꯨꯟꯄꯣꯠꯇ ꯃꯤꯀꯥꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯡꯒꯪꯅ ꯀꯅꯥꯅꯣ ꯁꯍꯔꯅ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯌꯥꯝꯅ ꯄꯤꯔꯛꯄ ꯄꯤꯔꯛꯇꯕ ꯃꯧ ꯃꯥꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯕꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯤꯒꯤ ꯃꯃꯥꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯦꯟꯊꯣꯛꯄ ꯉꯝꯂꯝꯈꯤꯗꯦ꯫ ꯕꯣꯕꯤꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯥꯄꯜ ꯀꯥꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯑꯩꯒꯤ ꯃꯧ ꯑꯣꯏꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯃꯤꯒꯤ ꯃꯧ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯇꯕ ꯑꯣꯏꯕꯅ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯊꯝꯒꯗꯕ ꯄ꯭ꯔꯦꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯁꯨ ꯊꯝꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣ ꯂꯨꯍꯣꯡꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯣꯕꯣꯁꯨ ꯊꯕꯛ ꯑꯗꯨ ꯌꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤ ꯈꯜꯂꯛꯄ ꯑꯁꯤꯗ ꯕꯣꯕꯣꯅ ꯊꯝꯕꯥꯜꯗ "ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ, ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯈꯟꯕ ꯉꯝꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯖꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣ ꯃꯃꯥꯗꯁꯨ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎꯕ ꯄꯥꯎ ꯑꯁꯤ ꯇꯝꯖꯈꯤꯔꯝꯃꯤ꯫ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥ ꯄꯥꯎ ꯑꯁꯤ ꯇꯝꯕꯗ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯈꯤ꯫ "ꯍꯔꯦ, ꯅꯪꯒꯤ ꯈꯨꯡꯒꯪ ꯅꯨꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤꯁꯤꯅ ꯀꯔꯤ ꯃꯒꯨꯟ ꯂꯩꯖꯗꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯐꯥꯎꯍꯟꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯅꯨꯡꯇꯤꯒꯤ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤꯕ ꯑꯁꯤꯅꯅꯦ ꯏꯆꯥꯒꯤ ꯊꯕꯛ ꯑꯗꯨ ꯐꯥꯎꯍꯜꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥꯅ ꯊꯝꯕꯥꯜꯕꯨ ꯍꯦꯛꯇ ꯁꯤꯊꯕꯤꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯨꯡꯒꯪꯗ ꯄꯣꯛꯆꯔꯕꯁꯨ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯆꯤꯟ ꯈꯨꯝꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯂꯛꯄꯗ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯐꯥꯎꯕ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯥꯍꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯊꯝꯕꯥꯜ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯅꯟꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯍꯥꯛ ꯂꯨꯍꯣꯡꯂꯕ ꯆꯍꯤ 1 ꯐꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗ ꯊꯝꯕꯥꯜ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯂꯕꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯪꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯒꯤ ꯇꯥꯕꯗ ꯋꯥꯔꯕ ꯃꯤꯆꯩ ꯀꯌꯥ, ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯍꯩ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥ ꯊꯝꯕꯥꯜꯅ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯅꯣꯡꯃ ꯕꯣꯕꯣꯅ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥ ꯕꯣꯕꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯃꯁꯤꯗ ꯕꯣꯕꯣꯅ ꯃꯃꯥꯗ "ꯏꯃꯥ, ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯀꯔꯤꯅꯣ ꯁꯥꯎꯔꯪ ꯄꯦꯔꯪ ꯇꯧꯔꯤꯕꯗꯨꯕꯣ?" ꯃꯁꯤꯗꯒꯤ ꯕꯣꯕꯣꯒꯤ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯉꯁꯤꯅꯦ ꯏꯆꯥꯅ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥꯒꯅꯦ ꯌꯥꯝꯅ ꯂꯨꯕ ꯇꯉꯥꯏ ꯐꯗꯕ ꯋꯥ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯌꯦꯡꯂꯒ ꯅꯪꯒꯤ ꯇꯨꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯍꯥꯏꯕ ꯋꯥꯅꯤ꯫ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯌꯦꯡꯉꯨ, ꯊꯝꯕꯥꯜꯒ ꯅꯣꯏꯅꯤ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ 1 ꯐꯥꯔꯛꯂꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯊꯝꯕꯥꯜꯁꯤ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯛꯇꯕ ꯑꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯝꯕꯥꯜꯒ ꯇꯨꯡ ꯃꯥꯡ ꯂꯨꯍꯣꯡꯈꯤꯕ
ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯤ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯝꯕꯥꯜꯁꯨ ꯂꯩꯖꯁꯅꯨ, ꯅꯪ ꯅꯨꯄꯤ ꯑꯃ ꯌꯦꯡꯁꯤ, ꯃꯁꯤ ꯇꯥꯟꯅꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯅ꯫ ꯌꯦꯡꯉꯨ, ꯅꯪꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯇꯣꯝꯇꯅꯤ ꯄꯤꯕꯥ ꯌꯥꯎꯔꯤꯕ, ꯃꯁꯤꯗ ꯅꯪꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯂꯣꯏꯅ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯪ ꯍꯤꯛꯇꯣꯛꯄ ꯇꯧꯒꯅꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯃꯁꯤꯗ ꯕꯣꯕꯣꯅ, ꯏꯃꯥꯅ ꯍꯥꯏꯔꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯃꯥ꯫ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯊꯝꯕꯥꯜꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯈꯤꯁꯤ꯫ ꯃꯁꯤꯗꯁꯨ ꯃꯍꯥꯛ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥ, ꯃꯔꯥꯏꯕꯛ ꯊꯤꯔꯕ, ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯐꯕ ꯑꯉꯥꯡ ꯌꯥꯝ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯇꯃꯛ ꯌꯣꯛꯂꯒ ꯂꯣꯏꯔꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯕꯣꯕꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯅꯅꯕ ꯕꯣꯕꯣ ꯑꯃꯗꯤ ꯃꯅꯦꯝꯕꯨ ꯀꯧꯕ ꯂꯥꯛꯄꯗ ꯃꯅꯦꯝꯒ ꯊꯦꯡꯅꯗꯨꯅ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯗꯤ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ? ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯃꯅꯦꯝꯗ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯗꯨꯅ ꯁꯥꯎꯔꯞꯅ, ꯍꯣ, ꯂꯣꯏꯔꯗꯤ ꯆꯥꯔꯣ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ, ꯁꯦ ꯍꯟꯗꯣꯛꯎꯁꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯑꯩ ꯆꯠꯀꯦ, ꯍꯟꯗꯣꯛ꯫ ꯑꯁꯨꯝꯅ ꯕꯂꯥ ꯊꯝꯕꯥꯜꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯟꯇ ꯈꯜꯂꯤ, ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯅꯣ? ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕ ꯑꯁꯤꯅ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯣꯕꯣ ꯆꯪꯂꯛꯑꯦ꯫ ꯊꯝꯕꯥꯜꯅ, ꯏꯕꯨꯡ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯕꯅꯣ? ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯃꯁꯤꯗ ꯏꯃꯥꯒ ꯊꯦꯡꯅꯕꯅꯦ꯫ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯊꯝꯕꯥꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣ, ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ, ꯏꯃꯥꯒꯤ ꯍꯧꯅꯕꯤꯅꯦ, ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯗꯤ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯊꯨꯝ ꯆꯥꯊꯣꯛꯂꯨꯔꯁꯤ, ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯣꯕꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯕꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯕꯣꯕꯣꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯑꯗꯨ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯊꯦꯝꯕ ꯍꯧꯔꯛꯂꯦ꯫ ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯊꯝꯕꯥꯜ, ꯑꯩꯉꯣꯟꯗꯁꯨ ꯂꯥꯟꯕꯤꯔꯛꯀꯅꯨ, ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯔꯣꯏ, ꯑꯁꯨꯝꯅ ꯂꯩꯕ ꯃꯤꯗꯥ ꯑꯃꯅꯤ꯫ ꯊꯝꯕꯥꯜ ꯏꯃꯨꯡ ꯑꯗꯨꯗ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯈꯜꯂꯤꯕ ꯋꯥꯈꯜ, ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯁꯨ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯤꯟ ꯀꯥꯡꯊꯣꯛꯇꯨꯅ ꯄꯪꯂꯩꯃꯛ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯥꯗꯨꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯏꯃꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ, ꯅꯃꯧꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯣ꯫ ꯃꯁꯤꯗ ꯃꯅꯦꯝꯅ, ꯊꯝꯕꯥꯜ, ꯑꯩ ꯏꯁꯨ ꯄꯥꯝꯃꯤ꯫ ꯅꯪꯁꯨ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ, ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯅ ꯕꯣꯕꯣꯁꯦ ꯅꯨꯄꯤ ꯑꯃ ꯌꯦꯡꯍꯜꯂꯁꯤꯀꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯊꯝꯕꯥꯜ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜꯅ, ꯏꯃꯥ ꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯏꯆꯥ ꯌꯥꯎꯗꯕꯅꯤꯅ ꯏꯃꯥꯒ ꯏꯕꯨꯡꯒꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯃꯧ ꯀꯔꯤꯁꯨ ꯌꯦꯠꯆꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯊꯝꯕꯥꯜ ꯋꯥ ꯃꯈꯥ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯗꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯋꯥꯈꯜ ꯃꯑꯣꯟ ꯌꯥꯝꯅ ꯈꯜꯂꯛꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯃꯃꯧ ꯅꯨꯄꯤꯅ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯒꯗꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯊꯧꯖꯤꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯏꯆꯥ ꯌꯥꯎꯗꯦ, ꯏꯆꯥ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯕꯣ? ꯃꯃꯥ ꯑꯃꯅ ꯃꯆꯥꯒ ꯃꯃꯧꯒ ꯀꯥꯏꯅꯍꯟꯕ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯨꯝꯕ ꯃꯃꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯍꯣꯏ, ꯆꯨꯝꯃꯤ, ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯆꯨꯝꯃꯤ꯫ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤꯅ ꯀꯔꯤꯕꯨꯗꯤ ꯃꯃꯧ ꯑꯣꯏꯅꯤꯡꯒꯅꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯂꯝꯂꯕ ꯑꯃꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯗꯤ ꯏꯃꯧꯒꯤꯗꯃꯛ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯤꯔꯝꯒꯅꯤꯀꯣ? ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕꯅꯤ꯫ ꯑꯩꯅ ꯀꯅꯥꯗꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ
ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯝꯕ ꯃꯄꯣꯛ, ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯕꯨ ꯇꯝꯂꯝꯒꯗꯕ? ꯃꯍꯥꯛꯅ ꯇꯝꯕꯤꯔꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯉꯥꯏꯗꯨꯅ ꯑꯩ ꯂꯩꯕ ꯇꯥꯕꯅꯤ꯫ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯥꯡꯖꯤꯟꯗꯨꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯍꯥꯏꯔꯛꯂꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯊꯝꯕꯥꯜ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯝꯕꯥꯜꯕꯨ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯌꯦꯡꯅꯕꯁꯨ ꯇꯧꯗꯦ꯫ ꯊꯝꯕꯥꯜ ꯅꯠꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯕ ꯌꯥꯔꯝꯗꯕ ꯕꯣꯕꯣꯁꯨ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯛꯂꯦ꯫ ꯃꯃꯥꯅ ꯁꯤꯟꯕ ꯈꯨꯗꯤꯡ ꯃꯍꯥꯛꯁꯨ ꯑꯐꯕꯅꯤ ꯈꯜꯗꯨꯅ ꯃꯍꯥꯛꯁꯨ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯟꯅ ꯕꯣꯕꯣꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯣꯕꯣꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯕꯣꯕꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯈꯤꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ꯫ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯅꯨꯄꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯌꯥꯎꯗꯦ, ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯑꯄꯤꯛꯄ ꯃꯤꯒꯤ ꯆꯥꯛꯂꯣꯛ ꯃꯨꯟꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯤꯒꯤ ꯆꯥꯛꯂꯣꯛ ꯃꯨꯟꯗꯨꯅ ꯆꯥꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯩꯅ ꯆꯥꯗ꯭ꯔꯗꯤ ꯊꯕꯥꯛ ꯐꯨꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯑꯉꯛꯄꯅꯤ꯫ ꯊꯝꯕꯥꯜꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯝꯕ ꯕꯣꯕꯣ ꯊꯝꯕꯥꯜꯕꯨ ꯊꯧꯁꯥꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯨꯕꯤꯔꯛꯂꯒ ꯉꯁꯤꯅ ꯏꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯕ꯫ ꯏꯕꯨꯡ, ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯅꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯌꯥꯛꯄ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅ ꯈꯥꯡꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛ ꯏꯃꯨꯡꯁꯤꯗ ꯑꯩꯅ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯨꯅ ꯅꯤꯡꯍꯟꯗꯨꯅ ꯆꯦꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯁꯨ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯊꯣꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯤꯡꯕ ꯇꯥꯏ꯫ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣ ꯌꯥꯝ ꯀꯦꯅ ꯊꯣꯔꯛꯂꯤ꯫ ꯊꯝꯕꯥꯜꯅ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯑꯁꯨꯝꯅ ꯍꯪꯕꯗ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯌꯥꯎꯁꯪꯁꯨ ꯃꯩ ꯊꯥꯔꯛꯇꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯅꯈꯗꯦꯡ ꯂꯥꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯈꯣꯏ ꯊꯣꯛꯈꯤꯕꯅ ꯊꯝꯕꯥꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯕꯨꯡꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯤꯔꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯞꯈꯤ꯫ ꯑꯁꯤꯅꯁꯨ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯊꯦꯡꯂꯞ ꯐꯥꯎꯕꯗ ꯃꯃꯥꯁꯨ ꯕꯣꯕꯣꯁꯨ ꯍꯜꯂꯛꯂꯝꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯃꯅꯦꯝꯕꯗꯨ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯅꯦꯝꯕꯗꯨ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯅꯪꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯀꯅꯤ, ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯃꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯪꯅ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯏꯃꯥ ꯄꯥꯅꯕꯒꯤ ꯋꯥ ꯅꯠꯆꯗꯤꯌꯦ꯫ ꯊꯦꯡꯂꯞ ꯐꯥꯎꯕꯁꯤꯗ ꯏꯃꯥꯅ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯍꯪꯕꯅꯦ꯫ ꯃꯁꯤꯗ ꯃꯅꯦꯝꯅ ꯁꯥꯎꯔꯛꯅ ꯍꯦ ꯏꯅꯦꯝꯕꯣꯛ ꯁꯥꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯄꯥꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯁꯤꯡꯗꯨ ꯇꯧꯔꯨꯆꯣ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯕꯨ ꯆꯩꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯣꯕꯣꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯣꯕꯣ ꯑꯃꯗꯤ ꯃꯅꯤꯡꯒꯤ ꯆꯥꯛ ꯊꯤꯔꯒ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯅꯈꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕꯗ ꯕꯣꯕꯣ ꯅꯨꯄꯤ ꯑꯃꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯕꯣꯕꯣꯅ ꯅꯨꯄꯤꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯕꯣꯕꯣꯒꯤ ꯃꯃꯥꯗ ꯈꯨꯔꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯕꯣꯕꯣꯗ ꯏꯕꯨꯡ, ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯥꯅ ꯏꯃꯥꯗ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯕꯗ ꯕꯣꯕꯣꯅ ꯏꯃꯥꯗ ꯍꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯦꯝꯕꯗꯨꯁꯨ ꯊꯝꯕꯥꯜꯗ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯊꯝꯕꯥꯜ
ꯃꯤ ꯂꯥꯛꯂꯤꯁꯦ ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯝꯕꯥꯜꯅ ꯄꯤꯈꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯊꯝꯕꯥꯜ ꯕꯣꯕꯣꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯅꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯝꯕꯥꯜꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒ ꯃꯅꯦꯝꯒ ꯕꯣꯕꯣꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯅ "ꯊꯝꯕꯥꯜ, ꯅꯪ ꯏꯃꯥꯒ ꯇꯨꯃꯤꯟꯅꯔꯨꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯝꯕꯥꯜꯅ "ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯏꯕꯨꯡꯒ ꯑꯗꯨꯝ ꯇꯨꯝꯖꯔꯨꯒꯦ"꯫ ꯃꯁꯤꯗ ꯕꯣꯕꯣꯒꯤ ꯃꯃꯥꯅ "ꯍꯥꯏ, ꯅꯨꯄꯤ ꯑꯁꯦ ꯕꯣꯕꯣꯅ ꯆꯤꯜꯂꯛꯄꯅꯤ, ꯑꯗꯨꯒꯤꯅꯤ ꯅꯪꯒ ꯑꯩꯒ ꯇꯨꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯤꯕꯁꯦ"꯫ ꯃꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯝꯕꯥꯜꯅ ꯕꯣꯕꯣꯗ "ꯏꯕꯨꯡ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯕꯣꯕꯣ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯝꯕꯥꯜ "ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯆꯔꯣꯏ꯫ ꯑꯩꯁꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯒꯤ ꯍꯛ ꯂꯩ꯫ ꯏꯃꯥ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ, ꯑꯩ ꯈꯪꯗꯕꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯏꯅꯥꯎ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ, ꯏꯆꯦꯁꯨ ꯆꯠꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯐꯛ ꯑꯃꯒ ꯐꯤ ꯈꯔꯒ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫